hainaba ma lay 90% of the trader lost money in 90 days haiba khoi trading tawba mi sing hek toi toi taramani numit 90 days manungda trading tawgena sangai mi sing moina happy paisa do tumna mangi ayamana haibdi 90% si chungmani na khale maramdi aisu amrak tanate ahumlak mari account se khali chakhrabne adagi aine khangwa mi jing je loina paisa loi mange ko ahan hapa paisa jing je ada paisa je mangla matung sum hamna rakaduni ko mi taragi matak ta lupa lakh ahum dagi hena mangwa mi thegnare mi mayam thegnare aduni da aduna noina su keno trading tawgena paisa tanne ni khanjaraga changai ne ko tawda bu noi su hojiki da saro tan tabagi chance yamno wang na leye mang bagi ko aduna karigumba concept khra khang taragadi kitang kanbasu yaidana haibadi hoi mang taragasu yam mang daraga lising tara mu kun mu mang matamda gyan taragadi phare adai sumang mang daraga su sumang mang da bida sum mai pakhi su kanana khangi adui tadi noi da sep oidana aduna karigumba concept khra take tawbani ada si paisa boina paisa mang je tagina taw moigi koksidane yamna soiba wakhallo namaga loina raga sang pai tare adagi aranma concept mayam hai tare ko khangdabanina adugi duna su maram oiraga mahan maneba ado tawbudi hek changakpaga trading gi achumba concept haibadi discipline laiba trader or mai pa trader amana tawudaba magi magu chengadaba magun tawudaba thabak hingdo hek hobodi kanana khanguni ko khangdabduna bu bera kaineba ado trader amana hadi mai pawa trader discipline trader haigeb ko mana chengadaba magunche natraga mana tawrisi kari noi to itakeb ko hojiki discipline trader ama oige hai taragadi nangonda trading edge ama lageda sigi trading edge se sisina ne ba nangonda nang paisa tan dus kyan tabra ada machine gumne paisa nambai machine gumne trading edge sai sisina paisa tan do trading edge je tai nate set rule ne sitagodong sitawbe yade have a rule man ne hai ba set rule do kari gum nangna nangna perform to taraba adu tagadi nang long term da paisa lemba paisa sum lemgani si trading edge ne ba gyadare ko ahan bada yauri se trading system am yawani trading system hai di nang market ta trade to entry tawduni buy tawbu khangde sell tawbu khangde pangtaw dudi tawroidana maram amadi leramgani gyantabra sisibu khoina strategy ka haine mi khudima ke strategy am laigaduni strategy je kaidegi lakpano kana nang trading system de lakpano trading system sina nang market se analyze tawduni karam mong da lairi kana adagi mo strategy haisna nang trade entry torom daida aidi sima pass dagi break sakhi taragadi aisida buy tawni ka si strategy ne yantabra stop loss na aigi rule gi matungina sawaida thamni take profit na smile thamni ka na haiba sumba singje sibu strategy hara khangnei price action की strategy मैम लई अदे पैटर्न द तव मैम लई को फ्लैग नो आइना मैम लई रे अदे इंडिकेटर द तवजब मैम लई strategy दी मी अमग माना दे ज्ञान तारे को द strategy अम लई गदो ज्ञान तारे को strategy सिदसु कदौबा strategy बुदि मी खुदि पैसा मांग मी सु लोई strategy लई जेबु को अदा पैसा मांग सिंग दुनो को मागी strategy द फजन सिना द बाय तारे सेरान का तुरान का सिना बम को लई अदा trading edge oige hai taragadi seran turan sinna ba yadre niyom chumna sinna gada nangi system na traga strategy je magi win rate khara sum laigani ada win rate se karida depend tawge hai kan sida risk to reward to depend tawi na kaigam reward mayam law taragadi win rate to sum masala sum nem tharakani reward khitang law taragadi win rate to hengalakni sum bagi ama khlai ada sigi na system or strategy ne haiduna su phajadaba strategy law taragadi nauna mangjaba mayam lay phajaba strategy lawada phajaba strategy hai taragadi kaabana hin mai tare pobadagi 100% di am to work to wai ko tabudabu haibadi magi win rate to khara sum phajaba aduga mo win rate nemja taraga su kari gum nangna reward mayam law taragadi yare sugumba 60 am oigadabu ko yam phangmani yam lai sidi mayam laigre haningai leitna go ingado nangna rule do inbang moidab da ngai reba ani subasi mu yengse ani subasina
trading edge sida yawrise risk management haiba ma lay risk management je nang tawda daragadi nangi hojiki trading system o strategy do aduki matik phaja taraga su nang pungtum tumnaba mang ba yai gyan taraba si kari marang ino hai kana mamang dai na video ma sem gi do Russian roulette ka pallaga nongoi maru ma 6 round hapaga kokta kapsin jabai do adu da saro ta ga ne risk management to ta ga haibadi any trading strategy khudima 100% work to de basi ma khanga bane bugo aduna mana nang na kari gumba trade ama sida risk takat na low ta ra ga di probability gi matungina ko law of large number gi matungina ai loi sem ngam ne si matang da video se aina nga ko matam da gyan ta na baina aina han boy nga ngona te law of large number kain ha si mawang da khang da ta ra ga di mawang video da changa ga sumi view danger and opportunity of probability na ma yaw ne ada law of large number gi matungina kai go matam da thangna toina mangwa timing am lakane nangna matam sa mate taw matam ko adu duna nana kari gumba risk takat na law taraga di toina mangwa timing du dana series ta khar khang ma phone sam na account khali cha khane lupa la ma ha yaw matam da risk 20000 law reng khalon train manga dang po da na sum lore sum train ahum ka po da lupa lising hu me cha khane manga bari to kro lising yam thura lising hu cha ki kana lupa lising ni phule ma bu do adu kaim khalo no trading psychology fail ora kana loi ga dawn revenge trading daw dana ne adi nangi ha nei lupa lak to hanjin na ho na bu he ne risk law ra kana tutta tara sum losing ga daw ne gyan ta bra aduna trading edge la ga dawa risk management afaba risk management ama darkar le gyan ta ni ko last trading psychology risk management se leire na khalla se ko risk management have the ai trade amada 1% de low rate ka na khanjaba ba normal trade asukak tawni ka na khanjaba adu nangi trading psychology sina fail oi taraga de nangna semi ba rule sing do only rule khata ora kane kaino gi sungai ko ngasai nangi strategy gi rule oigera risk management gi rule oigera maming khata gi leiga ne ba nangna matam du da rule sing do nang amat in manga moy trading psychology fail oira ko taraga de trading psychology ju mo khoi emotion si gi amna mari leine ba mamang das rule mem same rahe dana strategy gi rule risk management gi rule adu gi rule in mangam da ta de kaim kana dreba in mangam oidri se karina no hai ta gi trading psychology fail oira ko duna ne kyan ta bra trading psychology fail oi ba maram sina khoi gi trade torko matam da emotion mayam lak pasine ne emotion ji ki bo eram ba yai ko trade changam dai da ngasai strategy do lakum matam da buy tawge tawda mang bagi chance lai bane mang radi kain khalak pagumba ko adu emotion gumba lak pasina ne pura bera am ka lai ne emotion je na khangun taw ni any khoina decision am law matam da ayam emotion jina decision law gi bang tane da koi wakhal da rational thought haiba maga emotional thought haiba maga ani suibu ko mun tabiu rational thought hai taraga logical thinking je kani gum nangna si tawta ga si lakani ka ko habi logic thadaraga khudamoina ha ai ji churup ji sum thak nuti gi nomoda churup upum thak ta ga ai cancer na ba chance wange ka sigi wakhal jibu kai kawai kana rational thought ne logic yaw ga khan bu thought che ai chum dro sum thak lai ta de cancer na ba chance wang ta na bu na du ni ko na dra ga su chance ti wange hakchang kai ju pharoi ko ai no am ta bu yu thak lai yu ko cha pun sim oi roi ji sum lai po ne si wakhan ji de khan je bu yu thak mi ju ai smai sum yu thak lai ya roi ka ne ko do sida mana khalli bu wakal du bu rational thought gi la phang ta ne ta sina ma to ge da kai khalam bu su ya bu ko rational thought tai ko adu nung da wa yo ma tam da ne as emotion am lak pai thakning bu gi craving am lak pho adu gi khawrang badura maram oiraga ngaktang ma gi thakning mu ko na bu hona ba sala balong thai da si emotional thought ne nga ki emotion du na ngam ma ga sat ki ba hai ta aduna ma na nga sai gi na khalli bo wa khal sing do thaba oina pang thok pung ngam de si miyoy ba gi ne saram ama lei gyan ta bra adu duna training to bu matam da su kari yam darkar lei hai consider rational thought cha to ke matik yam darkar lei
logical thought or rational thought se adubo khoi gi emotion sina maram oiraga rational thought tuna hairiba singdo khoina thabak oina tawbode yam waba haitare waba haibo sathi na wagre aduna ne mi loim paisa mangai se yamna khagani ko aduna trading psychology je fajana link ba madarka lai trading psychology link ba habadi emotion control tawbo ngamba dubuni ko sida ko na khangi se mai papa trader moi ge haitaragadi trading edge sama laigadauni habani ko discipline trader singje habidi mai papa trader singje moi trading edge sama loi laijai adugi trading edge tu matung ina moi thabak tawi aduduna mai pa habane nang ju mai pa ke haitaragadi moi matok tam mo trading edge sama semu haiba trading edge tu haiba singda nang ju taw adu ta gadi okay ta ne habane do marak sidam yawai se trading edge da aruba ni khak yawri risk management haba maga trading psychology haba maga da aina noi da hairi se risk management se fadana trade taw matam no risk management fadana tawbi haba aduga mo trading psychology su fadana linghan biro adu ta di mai pa khani haba si ai gi pokta ne sida pi bi pokta se si sinamu yadri sigi pokta se kari ga mane ka sida ojana satra da ne sai yam paraga laik pau ina kan mudo aduga samane ada mara laik pau ina toi na haibagi mahutta satra du da ko larik kamaina pagani habagi niyom do takpirama laik pabagi niyom do adu duga habit oina hapirama tarab satra du da adu ta di nungti gi laik pau haibagi mahutta matam khari sang be ai mana laik pabagi habit se satra du sembi matam da thama kari ma sang be ko adu wasu wana thama kari ma dumaina habit oina semro matung de satra du na laik paba se magi habit orabani na masa matom da haina draga su sum ti like par ne adu taraga di satra se like haibigi sans wangani ya dare ko aduna sitau trading psychology lingu risk management yau dumaina tapa pokta se ariba pokta ni ada sigi video series da di aina takaduri se trading psychology lingu habana taba risk management lingu habana taba trading psychology se karamaina lingani aduga risk management kamaina tawgani haba se ai khoina thabak oina karigumba process khara tawraga habit oina olalaga masa matom da tawnabai damakta adumaina sinba haitare ko ado kamaina risk management ai habit ta kamai hapkani trading psychology se kamaina hapkani habagi niyom jingdo ado mathang video mathang lage ngasi gi sina sai matang sida losilage ado yam thuna mathang video dum thagalage